Ngasi nungdan phongkiba kangla paudagi maru oiba pau khara khangasaraga miyamna khudo tamjige Tronglawpida kuki singna bomb attack thadarakhre Moirangdasu bomb attack thadarakpada ama Sire manga sore ngasi nungthi pung 6 makaram taba matamda Churachandpur district ki Tronglawpi maningda leiba wangthoktagi Moirangda bomb attack thadarakpada hanagi Manipur State Minister Moirang Koirenggi yumda bomb kapsilakpada arang phamphamba RK Rabai Jai Humdra rom suraba ama Sire mangana aso apanangbadagi laikanakre Solabasing adu Sendra Rota leiba salamna nausai nifo Galena Mairembam Sai Taraga Humdoi Rajib Eras Bobo Sai Yankagenipan Morang Unsumumdagi Konjangba Gojendro Sai Yankagenitoi Amade Laikai Asimak Tadagi Ngangom Iwawi Sai Humpugam Mangani Thaudo Asi Hanagi Siem Morang Kwerengi Yumda Lana Tarom Ama Pangthongnaba Sem Sabagi Thabak Chatharingaida Thokibani Hairi Amaramda Churachandpur District Manung Chana Leiba Lamka Amadi Mongsanglomdagi Kuki Khulai Fiber Singna Tronglawpida Phitara Rom Sang Bobom Ama Kapsilakpadagi Yumgi amangsang amaga madovki GI sitna khaba phalangi saru khara akai atoi thokre adubu legba phawbadagi aso apani yaukidre haire thaudo asi ngasi ayu angamba pung mari makharom tarakpada thokibani thaudo adugi matangda khunja singna phongdorakhibagi matung inade ngasi ayu pung mari makharom tarakpa duaida kuki khulai fiber singa duna bom mahung kapsilakhi bom mahum adugi manungda ani jila bokta taduna pokhaiki aduga amana labokta tasilakuna akai atoi thokibani Yumnata tasilaki babom adugi masitna paithoraktuna manaknak padalaiba mandapki GI sitna khaba phaklang adusu akai atoitoki bom adu pokhai kharaba matung matam ikan kanadana high canal amadi jamol khulda laiba CRPF personnel singna bom kaplak liba maikede na moirang kaya marung kaplakki kuki khulai fiber sing adugi maikede gisu no moirang kaya kapsilakki no mai kamna riba mafam aduda Bisnupur district police ka ahemba force singki hauju phawbagi oina thaudo aduda aso apan Misi Mina Yaubagi Paudi Laitre, Togdok to Famadu Moyang ACG MLA Tongam Santi So, Hakting and Alaktana Yang Sincre, Loyana High Canal the Bisnupur District SP, KSI Servi Kumar Latuna Yang Sincre, Central Force KM Tim Singalonana, Mapa Madura Tiba Homagi Operation Amazatakre, Operation Asigi Saru Ama Oina Security Force Namo Sankunda, Labor Cookie Kulai Fever Singing Bunker Ke Atugai Cray, Amara Taudu Asito Kramatung Moyang Tamnalapa Assam Rifleski, Gari Young Central Force ki gari sing Bisnupur Bazada Thatlaga Sangain Kidre, Central Force ki personnel sing na Tonglapa gari sing ado, Maikay adongi masing yamlaba imaibel kaya tolaktuna, ating mapili habagi pau phangbaga, Bisnupur Police ki nupi police personnel sing yaw na mapam aduda laktuna, ating mapili ba ado handok na bakhangan ki, ado ba masing yamlaba imaibel sing ado na yadavadagi Central Force ki personnel sing na, tongba gari sing ado makata na ating mapi bagalonya na, gari sing ado mamay layraga halan ki. Khulnga Falsing na Bethel amadi Kautro Kilona Vasingi Mongsongda no may kapre Kuki Khulai Fiber sing na ngasi angan bayok ta Bethel amadi Kautro ani Kilona va singi narak Mongsong lomda moment tarak padigi Kautro lomda sangsilakta na ba Khulnga Falsing na may round kara kapre Bethel maning sing Kautro maning NSUI Sport University Matagalaiba water supply mana amadi Harau tel da masing yamlaba Kuki Khulai Fiber sing sangsinduna laibagi khudam kara phangle hairi Press na phangba pau amagi matung inna ngara numidang pung 12 rom tabada Kuki Khulai Fiber singna tonga ba maikay digi drone kaya Kautro khulge nong tagta altitude nem na kupai pai ba horakki drone sing adu ngahak anaraga kupai pai duna Kautro ki khunja singgi aro athup yeng dun laiki ahing nongyay matung angan ba ayu pung 6 makharom kha helakpa adwaida Kautro sing laikai ki kha thangbada laiba Bethel ge hek tainaba singkhong gi narak mongsonglomda Kuki Khulai Fiber singna Kautro sing laikai nak na moment awbagi saung phangwadagi Khulnga Falsing na nomayram kha narak mongsong tamna kapsingki madudagi Kuki Khulai Fiber sing adu amamagi khudong saba lawduna narak mongsong lomda senchinuna mangkhre hairi thaudo asigi makha tarakpada ngasi ayu pung 5 makha adwaida Kuki Khulai Fiber khara Bethel na kalge narak mongsong lomda koisal sapa Khulnga Falsing na uki haina paw sina makha tari Kuki sina drone bombing tawduna landalaklaba faba langang atumina laisinbabu yaningdaba phongdoktuna Paksana Women's and Semdana Kolausing Laukre. Sing Kuki Narco Terrorist na drone bombing tawduna landalaklaba faba. Center amade sa langang atumin laisinbagi taongbo yaningda pufongdoktuna. Ngasi Manipur gi tunga mapam singda Women's and Semdana pendabagi Kolausing Laukre. Coordinating Committee on Manipur Integrity. Kokomina lauthokibagi matung ina ngasi ayu pung 12 dagi numit yungba. Pung baro fawa miyam na lambida tholaktuna. Women's and Sembagalo na pendabay Kolausing amato ina lauke.
Imphal gi akoibada laiba mafamsing Uripo Kangsu Road, Sagoban Tera Lambi, Khoya Thong Lambi, Tidim Road na singma mafamsing da mayam tholaktuna Women's Day semki, masida tunga-tungaba simfamda laiba miyoy kaya su saruyaki, Women's Day semda na sangsingkiba khongjang aduda kokomi na thamkiba slogan sing, Misam miyam nga pangamdraba Central Forcing Kudakta halankidabani, Kuki militant sing lengang na terrorist o nilauktokadabani, drone bombing thawong terrorist thawong ni, India lengang na Manipur gi miyam da yeng mi bamit yeng, yaningde ama di Manipur lenga ki pangdabagi thawong yaningde, haibo khulaw sing ama to o nilawmi na ki, nga sige khongjang aduda saruyakiba All Manipur, Bar Association ki President, Yomyom Tomsa maitena phongdorakpada, area bombing fawbata ulaba matam masida Government of India na, Kangsing usinadana laiba yaningde, hauzik thok laiba lana si khudaktagi losinaba angamba thakto hotnagadabani, kokomi na ngang lauthokibagi matung ina khongjang asi sogapani haina, mahangna makhata na phongdoki, ningsing mayabadi kokomi gi coordinator thoksom samendro na ngarang pangthokpa, paugi mifam amada phongdokibada, kokomi gi common body single loni na hauzik oriba Manipur gi phibam asigi matangda, mifam ama pangthoktuna warep ahum lauki, Warep sing adudi drone attack fawba chatharakliba singko kidnarko terrorist singi mathakta Central Force na numi mangani ki manungda khut thadaba tarabadi Manipur dagi Central Force sing halankigedabani hauji lamdam asida oideba phibam asida Central amadi state government na tuminila siliba asigi mayokta yaningdaba phongdokna lambida Women's Day semdana kholaw kya lawba amadi Manipur gi miyam nga pangamdrabadi Manipur Police ki DGP amadi Security Abarja khudakta lauthokadabani haba warep sing asini Khongjang asibo sagoladuna Imphal East District ki manungchana laiba Khurai Lamnon Tingsin Road Kongpal Thongkong yawna Women's Day semduna tungan-tungaba kholaw sing lawki amamna tendongyang khungangi apuma maya pabilumna silaga tendongyang miyamna Women's Day semki amaramda khongjang asi kokomi jiribamna sinduna samu pumbida su sangsingki khongjang asiga mari lenyana kokomi jiribam district ki kokam banner singjam sainikna phongdokibada Istat asida Central Force ki personnel kya thajilaklabasu kuki khulai pabasingna bom amadi numai kapsilaktuna attack jasarapagi thong leptri haiki khongjang asida tonga bam pham singde laiba school college ki mairoi singsu magi school college ki mamangda tholaktuna Women's Day semdana kholaw sing lawkhiba duda oja amasing staff singsu saruyaki miyoi ama kaplamlei ngasi nungthil pung 3 makaram tabada Bisnupur district ki mafam amada Sakhangdaba khulai pabasingna miyoi ama mokhongda nomaina kaplamlei Sakhangdaba singna kaplamba miyoi adu maibam abi chaini fukawi Kwaikaide thongnawjam laikhaidagi ni hairi mahapuna maina kaplam kiba adu Bisnupur district ki mafam amada maki yet thangba mokhongda kaplambani press na phangma paw amana hairibadi miyoi asilala harufa amagi mingda miyamdagi sankhai thungkai tawba miyoi ni hairi Churchampur da emergency shutdown tawkhre Bisnupur district ki moirang amasung Trongrao pida Churchampur gi singi mafamdagi rokeme san kapsinduna misimina thoangkraba matung ngasi nungtipung mari dagi Churchampur town thonglo naba Kuki student organization KSO Churchampur na emergency shutdown lauthokuna mi amata mapanthokuna ba town asida koina satuna lauthokre hiram asigi matangda KSO Churchampur na khoyek piduna churo ama thokre hairi